Lpg Numit Tarit Nigi Kerosene Amasung Disel na Numit Kuntra Tarit Amadi Numit Kun Nigi Leiri Thau Lpg Stock the Leiri Driver Singna Strike Togani Tabada Miyamna Pakhat Potlay Tobiganu Director CAF and PD Manipur ki Petroleum Transporter Amadi Driver Singna Steering Pai Dabagi Khongjung Junction Lagani Haiba Tabaga Miyamna Akiba Pakhat Pa Fauduna Hena Laishinduna Stock Tausinduna Thamjan Biganu Lamdamasida Nomada Changdaba Yadraba Pochai Sing Stock the Lady Manipur ki Oina Hauzik Kerosene Numit Kuntra Tarit Nigi Leiri Diesel na Numit Kun Nigi Amasung Petrol na Numit Nigi Leibaga Lunana LPG na Numit Tarit Nigi Stock the Lady Driver Singna Changsingani Hariba Steering Pai Dabagi Khongjung Handokna Ba Home Department Yauna Wari Sanari Miyamna Pakhat Potlay Tawduna Atopa Issue Thonaba Hotnagumsi Haina Lenga ki Consumer Affairs Food and Public Distribution CAF and PD ki Director Y Nelson na Fungdokri Wafamasi Infal ki Nichai Pachu Tekta Leiba DIPR ki Auditorium da Lenga ki Loishing Singna Matang Pangthorpa Mid the Press Choromgi Dipan Suba Tangkakta Loishing Asigi Makok Thongbo Official Singna Pauni Singa Unabagi Thoromda Director na Fongdokibani Y Nelson Hai Manipurda National Food Security Act 2013 asi Mapung Fana Chatna Handuna Yumthong Kudingda Arun Athup Leitana Transparent Oiba Mawongda Cheng Yenbagi Thabak Paikhalakli PMJKY gi Makada Kumja Lisingani Kunhumdoi gi January Thadagi Napsa gi beneficiary Singda Lemna Cheng Pidina Lapadu India government na Makata na Kumja Lisingani ga Kunyani Pan gi December Fawa Pinaba Ayaba Pirakri Hauzik Fawada AAY Amadi PHH category gi beneficiary Sing Yauna Ration card lak mangaga Lising Marfu Matoi gi Makada Miyoi lak kun Matoi ga Dasu Tarahumdoi Rombu Konselakli Loishing asigi digital initiative singi matang da paladuna mahang hai Manipurda Leiriba fair price soap lising aniga chaungaga kuntrani toipumna magda electronic point of sale device sing piri basina biometric authentication tawbada amadi chengyen thokyen singi bathabakta matam chana monitor gi bathabakta mating pangli ration card singi aadhar sinning tawbagi thabak chada maudra mapanga Dasbit Tare ki Chang Yaure, beneficiary singi Aadhar leakage ki Thabangna Chada Maudra Mapanga Dasmit Tarug Yaure, Aduga EKYC process na Chada Yankai Mapan ki Changda Ngamle Hairi. Mahakna Makata na Hai, EKYC Chathabaga Loinana, Miyamasu, Masibu Matam Chana Tawbiho, Thabaga Sigi Matangda, Center na Akanba instruction Pirakle Haiki.